ꯕꯤꯖꯦꯄꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯄꯗ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯌꯥꯎꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞꯀ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒ ꯎꯟꯅꯕꯗꯨ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯒꯁꯨ ꯃꯅꯨꯡꯗꯗꯤ ꯌꯥꯅꯕ ꯄꯨꯔꯛꯂꯝꯕ ꯌꯥꯏ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤ ꯀꯨꯟꯗ ꯑꯥꯔ.ꯑꯦꯁ.ꯑꯦꯁꯀꯤ ꯆꯤꯐ ꯃꯣꯍꯟ ꯚꯒꯋꯠ ꯑꯃꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯕꯦꯝꯕꯔ 12ꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯖꯦ.ꯄꯤ. ꯅꯟꯗꯥꯅ ꯏꯝꯐꯥꯜꯗ ꯂꯥꯛꯂꯝꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯖꯕ ꯂꯩꯔꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯅꯧꯅ ꯁꯦꯝꯒꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯌꯥꯎꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯤ.ꯑꯦꯁ.ꯑꯣ ꯂꯤꯗꯔꯁꯤꯡ ꯌꯥꯎꯅ ꯀꯨꯀꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ 10ꯒ ꯄꯨꯟꯅ ꯒꯨꯋꯥꯍꯥꯇꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯎꯅꯗꯨꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯕ ꯑꯆꯦꯠꯄ ꯋꯥꯔꯦꯞ ꯑꯃꯗꯤ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏ ꯅꯧꯅ ꯁꯦꯝꯒꯗꯧꯔꯤꯕ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯕ ꯍꯥꯏꯕꯁꯤ ꯌꯥꯅꯕꯒꯤ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯀꯨꯀꯤꯒꯤ ꯃꯤꯌꯥꯝ ꯌꯥꯎꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯇ꯭ꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒ ꯅꯛꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯁꯨ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕꯅꯤ꯫ ꯏꯪ 2023ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯀꯔꯝꯕ ꯄꯥꯔꯇꯤꯗ ꯂꯦꯞꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯍꯧꯗꯕ ꯇꯥꯔꯒꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯤ ꯐꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯧꯅ ꯁꯦꯝꯒꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝ ꯈꯪꯅ ꯃꯄꯥꯟ ꯊꯣꯛꯍꯟꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯈꯪꯍꯟꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯊꯝꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯧꯕꯇꯕꯨ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯗꯤꯖꯣꯜꯕ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯧꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯗꯨꯗ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯍꯨꯠꯇ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯇꯔꯗꯒꯤ ꯊꯥꯔꯛꯄ ꯕꯤꯖꯦꯄꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯤꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯁꯤꯆꯨꯑꯦꯁꯟꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯥꯏ.ꯗꯤ.ꯄꯤꯁꯤꯡ ꯎꯅꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡꯒꯁꯨ ꯎꯅꯈ꯭ꯔꯦ꯫ ꯂꯥꯛꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔ ꯈꯨꯗꯤꯡꯃꯛꯅ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡꯒ ꯎꯅꯕꯇ ꯅꯠꯇꯅ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯎꯅꯗꯨꯅ ꯃꯇꯧ ꯀꯝꯗꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯒꯗꯒꯦ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯃꯇꯧ ꯀꯝꯗꯧꯅ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯈꯟꯅꯈ꯭ꯔꯕꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯍꯟꯗꯛꯇꯁꯨ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯤ.ꯑꯦꯜ. ꯁꯟꯇꯣꯁ ꯑꯃꯗꯤ ꯕꯤꯖꯦꯄꯤ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯦꯝ.ꯄꯤ. ꯑꯣꯏꯔꯤꯕ ꯁꯝꯕꯤꯠ ꯄꯇ꯭ꯔ ꯃꯁꯥꯃꯛ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯔꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯆꯠꯇꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡꯒ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯋꯥꯔꯤ ꯁꯥꯅꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤ.ꯑꯦꯜ. ꯁꯟꯇꯣꯁ ꯑꯃꯗꯤ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯁꯝꯕꯤꯠ ꯄꯇ꯭ꯔꯅ ꯏꯝꯐꯥꯜꯗꯒꯤ ꯍꯦꯛ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯖꯦꯄꯤꯒꯤ ꯆꯩꯉꯥꯛ ꯑꯣꯏꯔꯤꯕ ꯑꯥꯔ.ꯑꯦꯁ.ꯑꯦꯁꯀꯤ ꯂꯨꯆꯤꯡꯕ ꯃꯣꯍꯟ ꯚꯒꯋꯠꯅ ꯆꯠꯂꯤꯕ ꯅꯕꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯂꯥꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯗꯤ ꯑꯥꯔ.ꯑꯦꯁ.ꯑꯦꯁꯀꯤ ꯃꯔꯨꯑꯣꯏꯕ ꯊꯧꯃꯤꯁꯤꯡ ꯎꯅꯒꯗꯧꯔꯤ꯫ ꯂꯣꯏꯅꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯁꯨ ꯆꯠꯇꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯗꯧꯔꯤꯕ ꯑꯁꯤꯗ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯁꯄꯣꯔꯠ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯔꯝꯂꯒ ꯍꯟꯈꯤꯒꯗꯧꯔꯤ꯫ ꯃꯊꯪ ꯅꯣꯡꯉꯥꯟꯕ ꯅꯕꯦꯝꯕꯔ 12ꯗ ꯕꯤꯖꯦꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕꯇ ꯅꯠꯇꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ
JP-ꯅ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯔꯤꯚꯤꯌꯨ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ BJPꯒꯤ MLAꯁꯤꯡ ꯌꯥꯎꯅ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯁꯨ ꯎꯅꯕꯇ ꯅꯠꯇꯅ ꯀꯨꯀꯤꯒꯤ MLAꯁꯤꯡꯒꯁꯨ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯎꯅꯒꯗꯧꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯔꯣꯏ, ꯑꯅꯧꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯅꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯥ 12 ꯆꯨꯞꯅ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯄ꯭ꯔꯣꯚꯤꯖꯟꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯗꯤꯖꯣꯜꯕ ꯇꯧꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯗꯨꯅ ꯑꯅꯧꯕ ꯏꯂꯦꯛꯁꯟ ꯑꯃ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ BJPꯒꯤ ꯐꯤꯚꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯂꯛꯀꯗꯕ ꯂꯩꯕꯅ ꯇꯉꯥꯏꯐꯗꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ BJPꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯅ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯈꯜꯗꯁꯨ 2019ꯒꯤ ꯃꯦ 3ꯗ ꯊꯣꯛꯈꯤꯕ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯠ 2 ꯂꯩꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯥꯏꯄꯥꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ BJPꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯅꯗ꯭ꯔꯦ꯫ 2001ꯗ ꯊꯣꯛꯈꯤꯕ ꯖꯨꯟ 19ꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯁꯦꯟꯇꯔꯗ BJPꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯟꯗꯛ 2019ꯒꯤ ꯃꯦ 3ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯁꯦꯟꯇꯔꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ BJPꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯚꯥꯔꯠꯀꯤ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ BJPꯒꯤ ꯂꯩꯉꯥꯛꯅ ꯅꯨꯡꯁꯤꯗ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯩ꯫ 2019ꯒꯤ ꯃꯦ 3ꯗꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯅꯨꯃꯤꯠꯇꯨꯗ ꯅꯤꯡꯊꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯕ ꯌꯥꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯇꯦꯔꯣꯔꯤꯁꯠꯀꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯣꯏ ꯍꯥꯏꯅ ꯑꯥꯇꯝꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯁꯨꯝꯒꯤ ꯃꯤꯡꯅ ꯆꯠꯊꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯁꯣꯂꯤꯗꯥꯔꯤꯇꯤ ꯔꯦꯂꯤ ꯑꯗꯨꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀ ꯁꯨ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯦꯗꯔꯁꯤꯡꯅ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟꯁꯤꯡ ꯄꯥꯏꯔꯒ ꯁꯔꯨꯛ ꯌꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅ ꯃꯇꯝꯗꯨꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯖꯤꯟꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗꯕꯒꯤ ꯃꯔꯝꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯑꯦꯀꯥꯗꯦꯃꯤꯛꯁꯤꯌꯟꯁꯤꯡꯅꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯊꯧꯁꯤꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝ ꯅꯥꯍꯟꯈ꯭ꯔꯦ, ꯌꯨꯝ ꯀꯌꯥ ꯃꯩ ꯇꯥꯡꯒꯣꯏ ꯇꯥꯅ ꯑꯣꯜꯍꯟꯈ꯭ꯔꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ IED ꯕꯣꯝ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯝ ꯀꯌꯥ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯃꯛꯇꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯗꯣꯛꯇꯕꯒ ꯂꯣꯏꯅꯅ ꯆꯟꯅꯩꯅꯕꯒ ꯊꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯊꯝꯕꯤꯔꯦ ꯍꯥꯏꯅ ꯋꯥꯔꯧꯅꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛ 2019ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯑꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ BJPꯒꯤ ꯂꯩꯉꯥꯛꯇ ꯄꯦꯟꯗ꯭ꯔꯤꯕ ꯀꯌꯥ ꯑꯁꯤ ꯂꯩꯍꯟꯅꯅꯕ ꯇꯉꯥꯏꯐꯗꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯌꯥꯅꯗꯗꯨꯅ ꯂꯩꯔꯤꯕ BJPꯒꯤ MLAꯁꯤꯡꯁꯨ ꯁꯦꯟꯇꯔꯒꯤ ꯄ꯭ꯔꯦꯁꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯏꯗꯅ ꯁꯦꯝꯒꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯡꯗꯣꯔꯛꯂꯤ꯫